mayam buham no makta punsiba yumna na taram no sari ngasi sene na sina pisas ni gi makha tarap episode 89 and 90 pudro laksare ai ni episode se patu matam na soi kilan ki pamri chitana no bayar bus mayam na ngapiu mayam na sini nasibu su support of yo jari hana tigi hau na sini nasibu nuksi biduna support of birakui sung so hani ngai litna thagat pungdu sari fare dudi mayam mubirum da mai hosilasi mamang episode bidia na ai khoi mingsel gi sangsar astagi kaidong no thopang ngamna roi haibadagi babuji hoi nungai taba phauji gi ba adu pawok mayam ni yengbikre masigi matung ta pa episode mayamna kudol tamjari hauji ahan basin asida gwa maya da horipa usigi maya da lin khara lakli aduga lin sing asi ra su family controlli rani su dolai tungduna engage tongna ba lakli somnana roki su lakli hari hauji roki su rani ge engage tongna ba gi lakli bidiana roki si yamna handsome oiba ni thaw mani hari lari bising asidi yamna harauri Bablina asuk yamna fazaba burkaina se amukta pau utri nakoi ani bu yengbada ai dimi pang humbang ngamdre haraga nokli Sudakarna adu burani aka aingona samam naba amadi leri nangi engagement asi pitribita tawnodriba amagum tawduri kari maram gino hangli babuji nasu kari aronba leibagi hangli rani na ayambadi nakoi loina khanglamnani purnima anubita ay amadi rokisi lohongadawri bani aduga ngasigi num asida akoi ani amata oigani haibagi wasana gadawri bani adusu sas ki upanbi asigi mamangda ngoibana wasak bahaibsidi adungkai mamingtagi oin oi maramasina makoigi mariedo yamna sisina boiti adubu patraba anina amata oina bagi wasaklabadi makoi ani punsi supa dum leminagani hari som dana pavitra si gyan taragli aduga magi marabagtagi ahum suba mamit oriba dibi imana pibi kiba mayasi marabagtagi torokli aduga mingsen manungda sudako roi awaba tariba si uri aduga pavitra na hogatuna agi family di hana kaina kre aduga hojik agi family asidi kaina biyaroi karamba mafam dono makoina lerib sibo maikai kuding amamagi wang question duno lerib sibo anak paswai dadi mafam mase amata leiti agi family si karai de liba jano hain sonjari somdana rani na loketa bottle jawba ani thole aduga hari lik asida i gita kar oi hairaga lik ama roki da piri aduga rani na makuta i thonduna loket asigi bottle asta i tahali rokisu makudang i thonduna bottle asida i tahali rani na loket asi ekoi ini sijinarasi hairaga makoi ani dance tawri aduga rokina magi i yawba loket asina rani gi mungaksam season kre aduga rani gi sina roki da season kre asum tori ba asda leriba mayam asiti harauri rani na nang nengoda loket siki ba asina i na khoi ani jana ba thamkrabani ngasidagi haurabani aduga loigadaba matamna purnima numitki aikoi eni ki luhongba phawba oigani masigi manung uste roki nang na haiki ba wasakiba ase hongba yate karigumba nang na sumna tawraba nangi jumbi gi sakti singa do aimona loinaba yawkragani aduga nang su sigrani aina su thajai nangi wasak ase thugairoi haiba hairaga makuda du thangalaga wasakro hai somdana pavitra magi makuda siriba kudoba sing ngandru lariba si uri aduga rokina monda haiki ba kya ningsinglaga pavitra na aibu kanagumba amana control tokraba male hairaga rokina mona kudobasi sibikiba siningsinglaga amu hai aina ima baba nanu laikitaba kaya si agi mimangdu uribasi kudobasi gi maramnani rokina kudobasi sikibana man aibu sonta na batawribani aina pamniba ase tungdena bagi adu bhaujiti asumna tawlaroi hairaga kudobasi lathokna batawri adu mana kudobasi lathokpa ngamtri pavitra kudobasi lathoktrabasu yare aingonda matam yamna leitre ai haujiti asingba khanglabani kudobasi aina khangsinadaba usinadaba saduna saina ase khangdaba yadabani aigi family bu kangani makoi kudong tiba taribani ai makoi ki lefam khangduktaba yadabani hairaga hanuman jibu sonjaduna ma ki mating pangbi hajari aduga basam asi pavitra na paikhalami somdana rani gi makudas da rokina masu wasak bas da yare hairaga pairam aduga leiba mayam asda hari ngasigi numin asidi aigi yam nungaiba numini ahalamandagi borlau taba yadabani rani na ras family di yam nungaiba haibdu urani makoi ki masa amadi mamo yam sakti leiba oigadawri hai bablina rani aka nangdi hanadagi sakti adum leri lohongbasi loiraga nona kari kari sakti panggadawri bano kara habiyo hari rani na lohongbagi round ko ringai nakoina amu pabo udriba thawdu ama ugadawri bani lohonglaba matung akoi ani gi power ase share tawna gadawri bani sudakarna basina takpadi rokida rani gi power aduga rani dana roki gi power yaroni hari rokina ay amadi rani amata oina basali bani patraba kayana akoi ani bu thingba ngamlaroi aduga thingpadi lairadana makoi akoi gi mitmang da phawba lepa ngamloi hari somdana papitrana lakpada mama mapa mapu leikidabagi thawdoktu mamita uduna lakli aduga mana pairiba basam adusu makara ta aduna kaikre masi uraga papitrana hauji ai kai tawgani masina habda masi gi basam masina ai gi mating pangani hai ki bani hauji ai gi family su thidaba yadabani makoi kamdongna karaida lerumgani hairaga yenglakpada basam asdagi arang bakara paiduna chatkri papitrana su basam masina ai gi family gi lepam takna ba tawriba male khallaga chatke tawbaga vidya amadi seka roki amadi rani gi engagement gi maramda wari sana duna lakli masdagi papitra su nakana mada lesson duna lumduna leri
Hauji Bidiamni Sekaju Pavitra Udana Makwe Nisakri, Pavitra Basam Masiki Matundi Nerli. Adu Basam Masi Paratuna Mixin Magi Maya the Mankri. Tauri Vasidi Mixed Mandala Liba, Somna Babuzi when Loina Uri, Pavitana, Basam Masina Karino Tali Basibo, Makoi Kara de Rivas and Hind Sonjari. Bidia Hoina, I could mafam as the lay Hari, Pavitana. I should already Basakari no Habam the Kangre Hari. Somna Babli Hoina, Pavitra, I could mix in a city Mandalari, I could in Hari Basinam with Tavro Hari. Adu Pavitana di Conjena Setaramde. Pavitra na makurasi mixin as the pie. Somnana Captuna, Pavitra, a coach the lay, must ying o Hajari. Pavitra na Idi Karisu Bangamtre, Nakui Miambukarai the Tiruguni hire a Pavitra as mixin as the Nali. Aduka Pavitra Suakala tuna, Mamava, Nakui mixin as Sigimanum de Labrahangi. Laribusing a Taisu lay Hari. Pavitra na Sindugi Angang Masuasi Ain Uri, Ain Hari Basin Koitara Gadi. Karigumba amta kudampira uhari. Somnana Pavitra Sindugi Angang Masuasi ying uhari. Matam adu bidian angang masu harakli shakhana su angang masu asina pavitra da khangan bangam gani hari babujina adu bohji akoi krai dagi angang posak ase lawrugani bablina babi aingonda lipstick angang ba ma yauki bani aigi fisida ki bani hairaga lipstick ase lawthokli aduga soibdagi makada ta thokri matam adu da makoina lariba mafam asita nung kaya amasu tarakli bablina lipstick ase khungan na batawi pavitra da kudima ase aigi wakana oira male masta angang masu amata lebesunate hari Bablina lipstick asi lokalam aduga karigumba khara iri Pavitra na ai atopa nakan amada satuna thirurage haraga sana batauri aduga Pavitra na amung misen jing lapodadi ai koi mafam este lei haini iramni basi thengari Pavitra na masina takpadi makoi mingsin asigi manung de lei haba khanglami Pavitra na nakoi mingsin asigi manung de lei bore ai na singari basi sume nakoi gi khonjin taba ngamdrabasu nakoi bu ubang ngamdrabasu nakoi nadi ai gi khonjin asitari habati ai na khangba ngami ai nakoi bu jadu gi mingsin asdagi thadokani hai Pavitra na asum hai basida makoi da leram niba awab se khara di fazari somdana Rocky amdi rani engage to waluraba matung makoi ani room amada lagi aduga Rocky amdi rani close oina lenari matamadu rani ase mangthokri somdana Pavitra na rani gi plan kya ase aina thugai bani handak su aina thugai gani masi su lakani nakoi bu thadok pagi lang bikhang baga nakoi bu thadok kani ai master phone tawduna laki masi krawa yorok lagi hangluke nakoi kaisu pakhat kanu soidana nakoi bu athu da thadok na bu hona gani hairaga Pavitra si chakri Bablina Pavitra yam tuna la u hari somdana rani na bata pamri thorok tuna Rocky bu kauri Rocky su dress hongdok tuna rani gi maya da lakli aduga makoi any close oina lenari matam aduda Rocky kudoba singa thorokle Rocky da rani na Rocky si kaidoro bage lepla di hangli Rocky na Pavitra na agi jadu ostegi nan thokna bhonari hairaga Rocky si chakri somdana Pavitra na lapuda Rocky na Pavitra gi mamang na thattuna Pavitra gi maya da sangsilam somdana rani si Rocky lakta ba is sauri aduga magi seba toriba Bablina hari masi khudima ase Pavitra na maram oraga thokni bani magi family bu mixin adudagi thadokna ba honaramgani soiduna karigum amdi tawrangani aduga Rocky su magi mya sakhi badu Pavitra na karisu tawbang ngamdana bagi satchi bani rani na aisu chaluki ki hari matam aduda Bablina nati nang kari ke satka dawri bano nangi lohung bagi adum sem saduna layu andaki matang asidi Pavitra na karisu tawbang ngamlaroi hari rani na mixin adugi manungdagi makoi bulok thopang ngamgadawri badi ai khaktanani kanana su ngamloi Bablina rani aka aina pisas ni maramda kaya amari takhre aduga nangna asumna kamdong na tawribano masigi maramda su rani aka na aingona khara habiyu hari masdagi rani nasu babli gi manakong da tumina kariguma khara hari somdana Rocky na Pavitra nangna singba se khanglaba natra akoina tawba ngamliba amadi akoi gi jadu osiga lanthekna na bahona riba hari matamadu da Pavitra na dak yawo khud asina Rocky da attack toge tawbada khud asi Rocky na phakirami Rocky na hausiti ai jumbi ore hanadi Rocky sing Rajput poiram ni bani nangi Rocky nangi napur hoiba aina khangi nangi dak yawa khud asina aingonde attack torokani haiba Pavitra na aina hanadagi aigi family se kaina duna lakre aduga hausi aigi ipuroi basu kaina ba pamde karigumba aigi Rocky di magi family bu jadu gi mingsen asta phajin duna thamli base kannabagi khudimak tawbang namgani Rocky na ai nang hari bado tapa pamde hairaga maya asi sangdoroktuna sikke tawri matam aduda Pavitra na magi sakti na makuda thang ama pasilaktuna thang asina Rocky gi makhuri da thamli Rocky na ai khangi Pavitra nang aingonda kaisu suhan bangam loi haiba ai hatpa kaisu ngamloi na hakna Pavitra na nang hari brusumi adubu jumbi yori ban hakase ai ne myoi bon thopadi ngamgani hari matam aduda Babli laktuna Rocky ji na rani akana kauri hairaklam mastagi Rocky chu chatkre Bablina Pavitra gi mathungde tanarakti Pavitra na magi dum na sanglak tuna mixin as the nungai ta den yengi Babli surum as the lakli Pavitra na nang na pamli bu sikarino Bablina pamli badi nang na ni Pavitra nangi family bu mixin as the gi thautok pa aduga kamdong na thadokani haibagi upai di khangda bas da na wajari banatra adubu ai upai amadi khangi nangi family bu haujimak mapam as the thadok na bagi Pavitra na nang rani gi makha da leri bani saklon onduna
Bablina aidi matang kudimak nanggi mateng pangnaba leribani piku hairaga Babli asdagi kanika onthorokli masi uda Pavitra su harauna magi masda konsinjari mingsen asigi manungda leriba singnasu kanika asi uram aduga makoigi phibam ase yamna lusilakpa oraklami Sudhakarna khudimang ase loina ningkharakle aikoi kadai sakani babujina kersu pakatkunu soidina akoi bu lauthoknaba lambi thirakani Bidyana Pavitra babi khara thuna akoi bukan biro nangaktana akoi bukan bangamgani haina lauri somdana Pavitra amdi kanikana laigi polam khara puthokuna thamli aduga Pavitrana masi nangna kamdongna babli antigi salon onba ngamlibano kanikana aidi salon onba ngami karigum mathok taraklagadi saji amu onba natraga babli anti amu onba ngami hari Pavitrana khudimang ase karaidagi tamlibano kanikana khudimang ase bira saptagi tamlibani Hanadi hauna fatraba singa adum mayungna duna lakrabani nangi nanugi mamangdagi fatraba singa adum lanthengna duna lakrabani fatraba singa lanthengna nabagi akoida sakti kaya ama fangi Pavitrana magi da asi utuna aigi da asidi kanikana nangi da asidi yamna sakti le aingonda yauriba sakti asidi ama kaktani adubu nangondadi fatraba singa lanthengna badi nangi sakti ase asum hingalakani hari Pavitrana masi nahang ase matam pungmada aingonda yamna dakar oi hari Kanikana piku nang thongna hangano ado family se kyam kuirabagi mingsen man masida paji minut thamli base hain hangi Pavitrana aina bidia gi ahumbo ukiba numit aduda atai suloina dum phajilamnani hari kanikana matamasi yamna thengkri mingsen mangdo laiba walsing amadi leimai sing ase loina ningkhaiba horamnani Pavitrana masi hoji akhoi kadogani hari somdana mingsen asigi walsing asi kairpadagi leriba sing asi pakat pahaibu ori somdana rokina lakpada rani ga thengnari aduga nang naibu babli antida kaholakpra aidi nang na kaure haibadagi laklibani rani na aina kanada su nangbu kau haikibadi leite aidi nangbu ngaikibani nang lakmannaba aduda ai mafam asta laklibani matam aduda babli amadi manohar gi makon asi makoi ni na tarakle aduga sangduna yenglubada babli na sanba mayam ama saaduna leiramle Bablina rani aka sana basi am hawi khara sager hairi aduga amu nati aidi kautukluri nangi pisasni ni aidi sana ba se pnyam sare masigilin asidi ngasai dagi tumina leptuna yingduna leiraga aingona sakat ngangduna leribani hari rani na kayam kuirabagi na koi ani mafam asda leriba hari manohorna pungkhara gi mamang dagi adum leire hari mastagi roki amadi rani na babli anti eduna kana oriba rokina kana oriba mahangna babli anti onduna koba lakibado Ranina mahado aiki inakta leiramlibani hairaga makoi ani si lakli makoi ani na lakpadadi makoi ani na sangbang ngamdrabagi laigi oiba posak kayamna thattuna leiramde kanikana nathongna leiragadi mafam asta lau hari rokina nang ore salon on kibado kanikana rani na akoida sanaba haibagum akoisu sanaba hai hari rokina laina sambi nupi aduna nangbu kauriba natra haujik mahakaraida leitrabagi hangi aduga room amada laigi langna thongda kisinba asisu urami tawriba asi uraga rokina soidana magi family bu mingsen mangdagi lauthoknaba honaramgani kanikana asumbani adubu nangdi manung asta sangbangam naroi ranina adubu nangna tawriba asidi karisu kanaroi nangna trick kaya tawduna su mingsen mangdagi lauthoknaba asingba sodi kanana su khangba ngamloi sodudi aingonda khaktani leribase kanikana pisas pampi edugi ugi masa adu natra hayakli wahi asitabra roki amadi rani ang pahapdu ori patamaduda kanikana karigum ama ningsinglakli Bahang pisas ki ugi maya asde lakpada uasdagi green light kaloina na ugi masaka yama suthorokle adu usam da tana thinduna thadatle asumna asengba so oriba pisas ki usasi phangkiram somdana Pavitrana ugi masa asi pari aduga nakana madna lariba walsing asi loina ningkhar pudagi family sing asi puna nansin kiram Pavitrana usasi misen asi gi manung de thingjilam somdana mayam asi kiduna lairi aduga makoina mamit adu pangthroppadadi makoi mafam amada leiramde makoina leriba asta nakana mada sanaba lambi asi sutatuna leiramde makoina leriba si awang masing amada leibaga sap manare masi ubada makoi asi akiba phauri Pavitrana usa asi thingjalakpana maram oiraga makoina leriba mafam asta masambareng kaya ama thoraktuna lambi taliba sisu lambi lanthokpa yanabagi una lambi sarakle hausi Pavitrana mayambu mingsen mungdagi lakthoknaba tawriba si ulaga episode asisu matang asta loisle miamaini episode asi pathopu matamda soiki lan ki bamri sitana ndo bo yorbu sumya mangapi मैम से नुसी वीडियो लाइक कमेंट सब्सक्राइब तौर हाजरी फरे मैम मथंगी वीडियो थेनसी बाय बाय